ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯣꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯄꯥꯡꯗꯕ ꯁꯛꯇꯝ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯂꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯕꯁꯟꯇꯅ ꯃꯍꯥꯛꯀ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯁꯄꯥꯒꯤꯗꯃꯛ ꯂꯦꯞꯆꯔꯒꯦ ꯃꯍꯥꯛꯀꯤꯗꯃꯛ ꯍꯤꯡꯂꯒꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯈꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯅꯨꯄꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯁꯥꯟꯅꯔꯕꯅꯤꯅ ꯅꯪꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯁꯄꯥ ꯑꯁꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯕꯁꯟꯇꯁꯨ ꯄꯨꯁꯄꯥꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯄꯥꯎ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯃꯍꯥꯛꯀ ꯎꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯛꯇꯦ ꯕꯁꯟꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯅꯁꯨ ꯕꯁꯟꯇꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯄꯨꯁꯄꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯪꯅ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯁꯄꯥꯗ ꯉꯥꯡꯂꯝꯕ ꯃꯥꯜꯂꯦ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯀꯞꯄꯤ ꯅꯨꯃꯤꯠ 7-8 ꯁꯨꯔꯦ ꯃꯍꯥꯛ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯈꯛ ꯊꯣꯛꯄ ꯃꯇꯝꯗ ꯅꯪꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯅꯨꯄꯤ ꯑꯃ ꯅꯧꯅ ꯈꯪꯅꯔꯤꯕ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯅꯍꯥꯛꯅ ꯁꯣꯞ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯗꯣꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯕꯁꯟꯇꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯦ ꯕꯁꯟꯇꯅꯁꯨ ꯄ꯭ꯔꯦꯝꯗ ꯈꯨꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯧꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯥꯈ꯭ꯔꯕꯅꯤ ꯑꯩ ꯄꯨꯁꯄꯥꯕꯨ ꯀꯥꯏꯅꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯞꯀꯅꯤ ꯏꯇꯥꯎ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯨꯝꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯇꯥꯎ ꯅꯪꯅ ꯄꯨꯁꯄꯥꯒꯤꯗꯃꯛꯇ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯨꯁꯄꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯁꯥꯔꯣ ꯅꯍꯥꯛꯅ ꯃꯇꯨꯡꯗꯗꯤ ꯄꯨꯁꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯅꯕ ꯍꯣꯠꯅꯧ ꯄꯨꯁꯄꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯜꯂꯤꯕ ꯃꯇꯧ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯔꯥꯏꯒꯅꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯦ ꯒꯣꯄꯤꯁꯨ ꯑꯩꯁꯨ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯉꯝꯗꯦ ꯄ꯭ꯔꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯁꯟꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ ꯃꯥꯕꯨ ꯀꯞꯍꯜꯂꯔꯣꯏ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯃꯥꯒ ꯑꯩꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯑꯩ ꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯗꯣ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯄꯨꯁꯄꯥ ꯎꯅꯕ ꯆꯠꯂꯨꯁꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯅꯪꯒ ꯑꯩꯒ ꯆꯠꯂꯒ ꯃꯥꯕꯨ ꯀꯧꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯃꯥꯗꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯥꯒ ꯎꯅꯅꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯆꯦꯜꯂꯕꯁꯨ ꯃꯥꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯁꯣꯏꯗꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯖꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝꯁꯨ ꯌꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯁꯟꯇ ꯈꯣꯏ ꯄ꯭ꯔꯦꯝ ꯈꯣꯏ ꯄꯨꯁꯄꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯨꯁꯄꯥ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯁꯄꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯄꯨꯁꯄꯥ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯥ ꯊꯣꯔꯛꯇ꯭ꯔꯦ ꯅꯪ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯃꯈꯣꯏ ꯌꯨꯝꯗ ꯑꯩ ꯆꯪꯂꯨꯒꯦ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯄꯨꯁꯄꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯈꯤ ꯄ꯭ꯔꯦꯝꯅ ꯄꯨꯁꯄꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯄꯨꯁꯄꯥ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯄ꯭ꯔꯦꯝꯁꯨ ꯌꯥꯝꯅ ꯆꯝꯅ ꯄꯨꯁꯄꯥ ꯍꯥꯏꯗꯨꯅ ꯈꯔ ꯀꯟꯅ ꯀꯧꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯄꯨꯁꯄꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯄ꯭ꯔꯦꯝ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥ ꯄ꯭ꯔꯦꯝ ꯇꯞꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯥꯈꯤꯅꯤ ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝꯁꯨ ꯄꯨꯁꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯃꯍꯥꯛꯁꯨ ꯐꯝꯂꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯄꯨꯁꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯒꯦ ꯐꯤ ꯁꯥꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯗꯧꯕ ꯂꯩꯔꯤꯕ꯭ꯔꯥ ꯕꯁꯟꯇꯗꯣ ꯅꯪꯒ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥꯗꯤ ꯕꯁꯟꯇꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯌꯥꯔꯦ ꯗꯥ ꯄ꯭ꯔꯦꯝ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝꯅ ꯐꯖꯅ ꯍꯥꯏꯔꯦ ꯅꯪ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯥ ꯄ꯭ꯔꯦꯝ ꯑꯩ ꯃꯥꯒ ꯎꯅꯔꯔꯣꯏ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯝ ꯈꯪꯅꯁꯅꯨ ꯑꯩꯒ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯩ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯠꯄꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ
ꯃꯤꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯕꯁꯨ ꯑꯩ ꯇꯜꯂꯦ ꯃꯥꯒ ꯑꯩꯒꯗꯤ ꯇꯁꯦꯡꯅꯃꯛ ꯂꯝꯄꯥ ꯆꯥꯗꯦ ꯃꯥꯒꯤꯁꯨ ꯂꯝꯄꯥ ꯆꯥꯕ ꯅꯨꯄꯤ ꯑꯃꯒ ꯑꯁꯨꯝ ꯊꯨꯡꯅꯈꯤꯁꯅꯨ ꯑꯩꯒꯤꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯂꯝꯄꯥ ꯆꯥꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯩ ꯃꯥꯒ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯑꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯗ ꯄ꯭ꯔꯦꯝꯅ ꯐꯖꯅ ꯍꯥꯏꯔꯦ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯎꯅꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯥꯛ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯌꯥꯏ ꯂꯥꯛꯑꯣ ꯊꯣꯔꯛꯑꯣꯀꯣ ꯊꯣꯡꯒꯥꯟꯗ ꯑꯩ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯄꯨꯁꯄꯥꯁꯨ ꯕꯁꯟꯇꯒ ꯎꯅꯔꯣꯏ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯍꯥꯛ ꯊꯣꯛꯅꯤꯡꯗ ꯊꯣꯛꯂꯛꯄ ꯇꯥꯕꯅꯦ ꯉꯥꯛꯇꯪ ꯃꯤꯅꯠ 10-15ꯔꯣꯝ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒ ꯄꯨꯁꯄꯥ ꯊꯣꯔꯛꯄꯔ ꯍꯥꯏꯗꯨꯅ ꯉꯥꯏꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯊꯣꯛꯂꯛꯇ꯭ꯔꯕꯗꯒꯤ ꯕꯁꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯅꯪꯅ ꯐꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯅꯦ ꯊꯣꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇ ꯇꯞꯅ ꯍꯤꯡꯅ ꯀꯞꯄ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯔꯣꯛ ꯑꯗꯨꯗ ꯐꯝꯊꯔꯒ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯂꯛꯄꯗꯒꯤ ꯄ꯭ꯔꯦꯝꯁꯨ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯃꯤꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯑꯦ ꯃꯍꯥꯛꯅ ꯕꯁꯟꯇꯕꯨ ꯊꯦꯝꯃꯦ ꯏꯇꯥꯎ ꯁꯦ ꯀꯞꯀꯅꯣꯕ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯅꯪ ꯂꯩꯔꯤꯕꯁꯦ ꯂꯝꯕꯤꯅꯤ ꯁꯦ ꯇꯣꯛꯑꯣꯕ ꯃꯥ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯕꯁꯟꯇꯕꯨ ꯊꯦꯝꯃꯦ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯁꯄꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯂꯦ ꯄ꯭ꯔꯦꯝꯅ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯕꯁꯟꯇꯗ ꯍꯥꯏꯔꯦ ꯇꯨ ꯏꯇꯥꯎ ꯂꯥꯛꯂꯦ ꯕꯁꯟꯇꯁꯨ ꯄꯨꯁꯄꯥ ꯂꯥꯛꯂꯦ ꯍꯥꯏꯕꯗꯒꯤ ꯅꯣꯟꯊꯔꯝꯕꯗꯒꯤ ꯄꯨꯁꯄꯥꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯑꯦ ꯄꯨꯁꯄꯥꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯂꯛꯑꯦ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯣ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯂꯩꯒꯦꯀꯣ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗꯣ ꯄꯔꯞ ꯊꯣꯛꯈꯤ ꯄꯨꯁꯄꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯕꯁꯟꯇꯒꯤ ꯃꯅꯥꯛꯇ ꯄꯨꯁꯄꯥꯕꯨ ꯊꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯈꯔ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯁꯄꯥꯒ ꯕꯁꯟꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯄꯨꯁꯄꯥꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯕꯁꯟꯇꯕꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯦ ꯕꯁꯟꯇꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯄꯨꯁꯄꯥ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯃꯗ ꯑꯩ ꯃꯇꯝ ꯈꯔ ꯅꯪꯉꯣꯟꯗ ꯁꯥꯎꯕꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯕꯅꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯄꯨꯁꯄꯥꯗ ꯍꯥꯏꯔꯦ ꯕꯁꯟꯇꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯄꯨꯁꯄꯥꯗꯤ ꯕꯁꯟꯇꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯅ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯕ ꯆꯩꯔꯝꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯕꯁꯟꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯇꯥꯃꯣ ꯕꯁꯟꯇ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯅꯪꯒ ꯑꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯪꯒ ꯄꯥꯕꯗ ꯆꯞ ꯆꯥꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯅꯧ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯌꯧꯕꯗꯤ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯒ ꯅꯪꯒ ꯑꯣꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯄꯥꯝꯂꯣꯏ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯁꯨ ꯅꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯀꯞꯂꯤ ꯕꯁꯟꯇꯗ ꯍꯥꯏꯔꯛꯑꯦ ꯕꯁꯟꯇꯁꯨ ꯐꯖꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯩꯕꯤꯔꯅꯨ ꯑꯩ ꯇꯁꯦꯡꯅꯃꯛ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯗꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯦ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯄꯨꯁꯄꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦ ꯆꯠꯂꯣ ꯃꯤ ꯑꯇꯣꯞꯄꯅ ꯎꯔꯕꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯑꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯁꯟꯇꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯐꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯃꯌꯥ ꯑꯗꯨꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯑꯁꯦꯡꯕ ꯉꯥꯡꯅꯒꯅꯤ ꯐꯔꯦ ꯆꯪꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯅꯣꯛꯅꯕꯤꯔꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯌꯦꯡ ꯍꯦꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯀ꯭ꯂꯥꯁ 12ꯁꯨ ꯊꯥꯔꯣꯏ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯝꯂꯒ ꯕꯁꯟꯇ ꯄꯔꯞ ꯊꯣꯔꯛꯏ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯄꯨꯁꯄꯥꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯌꯨꯝꯗ ꯁꯨꯝ ꯆꯪꯂꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯨꯁꯄꯥ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯕꯨ ꯎꯅꯕ ꯆꯠꯀꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯒꯅ ꯃꯥꯅ ꯀꯔꯤ ꯑꯣꯏꯕ ꯆꯠꯂꯒꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯈꯟꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯁꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯄꯨꯁꯄꯥ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯦ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯕꯁꯟꯇꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯃꯥꯅ ꯈꯜꯂꯛꯏ ꯍꯣꯏꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯎꯅꯔꯒ
ꯑꯩꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥ ꯈꯜꯂꯛꯏ꯫ ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒꯁꯨ ꯃꯈꯣꯏꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯃꯌꯥ ꯑꯗꯨꯗ ꯄꯨꯁꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯁꯄꯥꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯄꯨꯁꯄꯥ ꯂꯝꯄꯥꯛ ꯃꯌꯥ ꯑꯗꯨꯗ ꯂꯥꯛꯇꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯕꯁꯟꯇꯅ ꯈꯨꯝꯃꯤ, ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯅꯦ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯂꯥꯛꯄꯁꯨ ꯌꯥꯏꯗ꯫ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯊꯕꯗꯣ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4:30 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯍꯥꯛ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ, ꯂꯥꯛꯑꯣ ꯉꯁꯤꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯣ ꯃꯤ ꯄꯪꯐꯨꯟ ꯐꯨꯜꯂꯝꯃꯦ꯫ ꯀꯅꯥꯅꯣꯝꯁꯨ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯄꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯦ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯤ ꯁꯣꯛꯄ ꯃꯥꯜꯂꯦ, ꯒꯥꯔꯤꯗ ꯃꯤ ꯑꯁꯣꯛꯄ ꯍꯥꯞꯀꯠꯄꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯕꯁꯟꯇꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯦ꯫ ꯀꯅꯥꯅꯣ ꯌꯦꯡꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯤ ꯑꯗꯨꯗꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈꯤꯕꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯕꯁꯟꯇꯅ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯍꯪꯉꯤ, ꯀꯅꯥꯅ ꯁꯣꯛꯏꯁꯤꯕꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯍꯪꯉꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯁꯄꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯒꯤꯅꯤ ꯃꯌꯥꯝ ꯌꯣꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯁꯟꯇꯁꯨ ꯄ꯭ꯔꯦꯝꯁꯨ ꯍꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏ, ꯄꯨꯁꯄꯥ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 11 ꯇꯝꯕꯤ ꯅꯨꯄꯤꯔꯥ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯕꯁꯟꯇꯁꯨ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯄꯨ ꯍꯥꯞꯀꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯊꯧꯕꯅ ꯍꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒ ꯄꯔꯞ ꯆꯪꯂꯛꯂꯒ ꯕꯁꯟꯇꯅ ꯍꯪꯉꯤ, ꯊꯣꯝꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯍꯧꯕ꯭ꯔꯥ? ꯒꯥꯔꯤ ꯑꯗꯨ ꯀꯔꯤ ꯒꯥꯔꯤꯅꯣ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯑꯗꯨꯕꯨꯗꯤ ꯑꯦꯛꯇꯤꯚꯥꯅꯦ꯫ ꯊꯣꯝꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛ ꯍꯦꯜꯃꯦꯠ ꯎꯞꯄꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯅꯝꯕꯔ ꯊꯥꯗꯕꯅꯤꯅ ꯃꯥꯅ ꯊꯧꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯗꯤ ꯃꯌꯥꯝ ꯇꯥꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯄꯨꯁꯄꯥꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯤꯡꯊꯕ ꯇꯧꯗꯦ꯫ ꯄꯨꯁꯄꯥꯅ ꯄꯨꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯕꯁꯟꯇꯁꯨ ꯄ꯭ꯔꯦꯝꯁꯨ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯄꯔꯞ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯁꯄꯥꯗꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯜꯂꯝꯂꯦ꯫ ꯄ꯭ꯔꯦꯝꯁꯨ ꯕꯁꯟꯇꯁꯨ ꯃꯌꯥꯝ ꯉꯥꯏꯐꯝ ꯑꯗꯨꯗ ꯄꯨꯁꯄꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯕꯁꯟꯇꯗꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯐꯥꯎꯔꯤ꯫ ꯄ꯭ꯔꯦꯝꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯄꯨꯡ 1.5 ꯍꯦꯟꯅ ꯄꯨꯁꯄꯥ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯄꯨꯡ 1.5ꯒꯤ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯄꯨꯁꯄꯥ ꯄꯨꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯕꯦꯗꯇ ꯊꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯄꯨꯁꯄꯥꯒꯤ ꯃꯄꯥꯈꯣꯏꯁꯨ ꯂꯥꯛꯂꯦ꯫ ꯗꯣꯛꯇꯔꯒꯤ ꯀꯥꯔꯗ ꯆꯪꯂꯒ ꯗꯣꯛꯇꯔꯒ ꯄꯨꯁꯄꯥꯒꯤ ꯃꯄꯥꯈꯣꯏꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒꯁꯨ ꯗꯣꯛꯇꯔꯒꯤ ꯀꯥꯔꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯡ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯄꯅꯤꯅ ꯍꯌꯦꯡ ꯃꯦꯟ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯁꯤ꯫ ꯄꯩꯁꯥꯗꯤ ꯂꯨꯄꯥ 50,000-60,000ꯃꯨꯛꯀꯤ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯩꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯒ ꯕꯁꯟꯇꯒ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯄ꯭ꯔꯦꯝꯒ ꯕꯁꯟꯇꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ? ꯄꯨꯁꯄꯥꯒꯤ ꯃꯄꯥꯅꯗꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯊꯣꯝꯂꯤꯕ ꯃꯤ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯁꯄꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯕꯦꯔꯥ ꯀꯥꯒꯅꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯔꯕ ꯇꯨꯡꯗ ꯕꯁꯟꯇꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯗ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯑꯩ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯒ ꯕꯁꯟꯇꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯄꯥꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯕꯅ ꯕꯁꯟꯇꯒꯤ ꯃꯃꯥꯗ ꯕꯁꯟꯇꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯦ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯛꯂꯒ ꯂꯩꯕ, ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯇꯥꯔꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯕꯁꯟꯇꯒ ꯄ꯭ꯔꯦꯝꯒꯅ ꯃꯃꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯦ꯫ ꯃꯃꯥꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯄꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯍꯥꯛꯅ ꯕꯁꯟꯇꯗ ꯂꯨꯄꯥ 50,000ꯗꯤ ꯁꯨꯗꯦ, ꯂꯨꯄꯥ 90,000 ꯄꯤꯔꯛꯏ꯫ ꯁꯦ, ꯃꯁꯤꯅ ꯅꯪꯒꯤ ꯀꯔꯤꯅꯣ ꯁꯤꯟꯅꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄꯗꯒꯤ ꯕꯁꯟꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫
hospital yorba matamda makhoi animak Puspa gi mapada ikai ki khudumak thadok laga makhoi na ngamjaba paisa do mateng pangjabani haduna Puspa gi mapada pire hojikti paisa du leibadagi Puspa gi damak mathangi numit operation tawre mai pana tawki asumna operation lorba matungda Puspa su kan khara khara tarakle Puspa su basantana mateng pangbadagi mahaki operation lase mai pana tawki bani haba khalakle basanta ubu matamda mahak pakap takabe hospital dagi mahak yumda laktri matam kuina numit 35 tha amagi sang hospital na mahak lai basanta supreme su marak marakta Puspa gi manakta lai mamanaba gopi su Puspa gi manakta hospital da toina lai Puspa gi sana thakna ba yambadi basanta khoi prem khoina hekta mateng pangbani asumna basanta na mahak pu kya gi matik khanjaba mahak nu sijaba matawatuda Puspa lona lona kapchai mahana kapudu ubada basantana mile taba tanjada hek thembi basantana hai karigi kapli bano nangi damak aina puchi chupa lepkani nang kasum tawroi nang adumna wa wakhan khangenu haduna basantana Puspa bu phajana themi mana phana themlabasu mahak kappato haibadi ngamde asum kapningduna lei mamitigi mapisu asum chintharae basantana Puspa da asumna haire pangdaba nangbu kalak inthiba kanana ngasi nangonda awaba tahalabasu mahak ado kaidonungda nungaiba punchida hingloi mahak chu soidana awaba tagane ngasi mak akhoi mahak ado kanano khangdrabasu mahak chu hayang matam amada soidana iswana serak pigane karigi nangna wari bano karigi kapli bano nakti kapkadaba natte momo notlaga leigadabane nangi khong asisu hanagum chatpa ngangmone kasum khudong thiba tawroi haduna basantana Puspa bu themjille aduga basantana muku sosumna makhatare hayengdagi aisu hospital sita la aroi class 12 exam ko idre lari kanna paraga leirage aduga parikha lorba matamda nana yumna chakhrabadi challe karigum chatrabadi nangi nakta ai toina lakane aduga hayeng matam charba matamda nanga igal hongane mataw asumna basantana Puspa bu thembiram laga mahak mayum challage haduna thorei Puspa su basantana chakhiba maigai do mitkuptani yengduna lehauke asumna matam khara hokrabgi tungda ngasidi basanta su class 12 exam thare Puspa na class 11 exam thabane basanta di class 12 exam hajar ko matamda mark wangna first division da pass tawre aduga Puspa su mark wangna pass tawre asumna matam khara gi tungda su amuk basanta centrengi thaba amagi damak mapalamda parkha ama thaba chatpa takhi mikup adu da mahak Puspa gu unake Puspa da mahak na phajana hairame aina hanak thagadu parkha se centrengi thabakne kariguma mai paklabadi aina training changdringai akhoi yumgi ahanjing tharlaga nanga iga luhongane kariguma paktaba tarbasu matam kuina pantharoi nanga iga luhongane wakan nungaina leiramo nang aigi damak lai khurumbiramo hairamlaga basanta mapalamna chakki Puspa su basantana thorakpado yamna wana ngaijaki tha makhai marom leiraga basanta mahaki thabaki exam adu loiduna mayumna thorae mayumna thorlaba matamda mahak Puspa ga yamna toina unai wadi sanai asumna maraibak thirba Puspa ado mahakna mabung nungaina ba nuti numit khudingi wadi sabiduna mahak po themjille Puspa su basanta bo kya gi mati khanjariba kya gi mati nusijariba asumna matam khara masu hogribagi tungdadi ngasidi basanta gi mingda mahak thaba khalle haduna che matharae mahak che du tharakko matamda basanta kya gi mati haraujaba kya gi mati nungaijaba mahak haidokiba wa ado ngakani haduna thaba hek khalakpa nonganbada mahak Puspa bu sele hojikti mahana thaba ki training changdingaida Puspa makhoi ani yamna chawna luhonglaga nungaina su hingki mayambo aroibada panthori langi maikaidagi amuk hana kurumjari